ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯁꯈꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯑꯃꯗꯤ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕꯁꯨ ꯃꯁꯛꯇꯤ ꯃꯥꯟꯅꯔꯝꯗꯦ꯫ ꯂꯦꯝꯕꯤꯅ ꯃꯨꯔꯒ ꯐꯖꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯕꯤꯇꯣꯟꯅ ꯉꯧꯔꯒ ꯐꯖꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕꯁꯨ ꯃꯣꯠ ꯃꯥꯟꯅꯔꯝꯗꯦ꯫ ꯂꯦꯝꯕꯤꯅ ꯄꯥꯝꯕꯒ ꯂꯦꯝꯕꯤꯇꯣꯟꯅ ꯄꯥꯝꯕꯒ ꯈꯦꯠꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ, ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯥꯅ ꯊꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯇꯣꯟꯗꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯥꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯩꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯂꯦꯝꯕꯤꯇꯣꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯄꯪꯈꯠꯇ ꯈꯠꯅꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯂꯦꯝꯕꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯔꯤ꯫ ꯁꯈꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯑꯗꯨꯅ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯂꯝꯃꯨ." ꯂꯦꯝꯕꯤꯇꯣꯟꯅ, "ꯏꯃꯥ, ꯑꯩꯗꯤ ꯈꯨꯠꯂꯥꯏꯁꯦ ꯆꯥꯡꯌꯦꯡ ꯂꯩ, ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ, ꯏꯆꯦꯕꯨ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯍꯜꯂꯣ." "ꯑꯩꯁꯨ ꯄꯣꯠ ꯆꯩ ꯊꯥꯒꯗꯕ ꯌꯥꯝꯅ ꯂꯩ, ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯊꯣꯡꯍꯜꯂꯨ." "ꯏꯆꯦꯒꯤ ꯄꯣꯠ ꯆꯩꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯊꯥꯔꯁꯨ ꯌꯥꯏ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ. ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯉꯁꯤꯅꯤ." "ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯨꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯧꯔꯥꯏꯕ ꯌꯥꯏ ꯀꯩꯅꯣ? ꯅꯨꯄꯤꯅ ꯈꯨꯠꯂꯥꯏ ꯇꯝꯃꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯊꯣꯠꯅ ꯃꯦꯡꯅ ꯂꯩꯒꯗꯕꯅꯤ. ꯑꯩꯅ ꯄꯣꯠ ꯊꯥꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯅꯤꯅꯦ." "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ, ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯦ ꯁꯨꯅ ꯍꯩꯕ ꯑꯗꯨꯕꯨꯅꯤ꯫ ꯍꯌꯦꯡ ꯂꯥꯟꯒꯤ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯤ." ꯁꯈꯤꯗꯨ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯌꯥꯔꯦ ꯉꯥꯡꯅꯔꯅꯨ, ꯆꯥꯛꯀ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯑꯦꯗꯅ?" "ꯍꯜꯂꯛꯑꯦ. ꯁꯦ, ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯉꯥꯔꯧ ꯑꯣꯏꯅꯅꯕ ꯉꯥ ꯈꯔ ꯐꯥꯔꯛꯄꯅꯤ, ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ." ꯁꯈꯤꯅ ꯉꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ "ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯏꯗ. ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯂꯧꯗꯨꯕꯨ ꯐꯔꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯒꯦ?" "ꯃꯃꯥ, ꯍꯟꯗꯛꯇꯤ ꯐꯧ ꯌꯥꯝꯅ ꯐꯖꯩ, ꯐꯧ ꯌꯥꯝꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ. ꯑꯗꯣ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯎꯗꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ?" "ꯂꯦꯝꯕꯤꯗꯤꯅꯦ, ꯃꯪꯒꯤ ꯈꯣꯏꯒꯤ ꯀꯣꯕꯤ ꯊꯥꯕꯗꯣ ꯇꯤꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯤ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡꯌꯦꯡ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯑꯅꯤꯁꯦ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕꯁꯨ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ, ꯄꯪꯈꯠꯇ ꯈꯠꯅꯩ. ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯃꯃꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯧꯅꯗꯨꯅ ꯂꯩꯔꯦ. ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯃꯜ ꯂꯩ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯗꯦ. ꯎꯅꯕꯒꯅꯦ ꯈꯟꯅꯗꯧꯒꯤ ꯍꯥꯟꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯪꯒꯤꯒꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ, "ꯈꯨꯔꯥ, ꯀꯣꯕꯤꯗ ꯇꯥꯔꯤꯕ ꯇꯤꯟꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯐꯥꯗꯣꯛꯄꯤꯌꯨ, ꯑꯗꯨꯒꯅꯦ ꯍꯤꯗꯥꯛ ꯍꯥꯞꯅꯅꯕ ꯇꯧꯁꯤ." ꯈꯨꯔꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ. ꯀꯣꯕꯤꯁꯤ ꯊꯥꯔꯒ ꯈꯨꯔꯥꯒꯤ ꯏꯃꯨꯡ ꯄꯨꯔꯤꯕ ꯇꯤꯟꯁꯤꯡ ꯑꯁꯤꯅ ꯀꯣꯕꯤꯁꯤ ꯑꯃꯨꯛ ꯆꯥꯊꯣꯛꯂꯕꯗꯤ ꯈꯨꯔꯥꯗꯤ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯔꯣꯏ. "ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯈꯨꯔꯥ, ꯏꯁꯤꯡꯗꯤ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯆꯥꯏꯕꯤꯌꯨ. ꯀꯣꯕꯤꯁꯦ ꯃꯄꯨꯡ ꯐꯖꯅ ꯐꯥꯔꯤ." "ꯍꯣꯏ ꯏꯕꯦꯝꯃ, ꯏꯆꯥ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯈꯨꯔꯥ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯍꯦꯛꯂꯛꯀꯦꯀꯣ, ꯅꯪꯁꯨ ꯈꯔ ꯄꯨꯈꯣ." "ꯌꯥꯔꯅꯤꯗ ꯈꯨꯔꯥ." "ꯌꯥꯗꯦ. ꯏꯆꯥꯅ ꯋꯥꯈꯩ ꯂꯥꯛꯂꯒ ꯈꯨꯔꯥꯒꯤ ꯀꯣꯕꯤꯁꯤ ꯌꯦꯡꯂꯒ..." ꯃꯪꯒꯤꯅ ꯌꯥꯗꯕꯗꯒꯤꯗꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯂꯦꯝꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯪꯒꯤꯅ ꯄꯤꯔꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯅ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕు ꯐꯥꯗꯨꯅ ꯄꯨꯔꯛꯄꯗꯨ ꯂꯦꯝꯕꯤꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯔꯤꯕꯁꯦ? ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯦꯝꯅꯗꯨꯅ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯐꯥꯔꯛꯏꯕ ꯅꯨꯄꯤꯁꯤꯗꯒꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ. ꯑꯩꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤꯔꯥ?" ꯅꯨꯄꯥ ꯑꯃꯅ, "ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯏ. ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯐꯥꯈ꯭ꯔꯁꯦ, ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯃꯁꯛ ꯐꯖꯕꯤꯁꯦ ꯑꯩ ꯐꯥꯔꯛꯑꯒꯦ. ꯅꯣꯏ ꯐꯥꯕ ꯍꯩꯔꯣꯏꯕ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯊꯥꯡꯅ ꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯑꯁ, ꯊꯥꯡꯅ ꯌꯥꯜꯂꯤ, ꯊꯥꯡꯅ ꯌꯥꯜꯂꯤ, ꯃꯁꯦ ꯅꯨꯄꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤ, ꯍꯤꯡꯆꯥꯕꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯇꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ "ꯊꯥꯡꯅꯒ ꯌꯥꯜꯂꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯀꯣꯏꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯃꯨꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤ"꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯇꯣꯟꯕꯨ ꯐꯥꯒꯗꯕꯒꯤ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯈꯨꯠꯇ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝꯕꯤꯇꯣꯟꯅ ꯊꯥꯡꯅ ꯌꯥꯟꯕ ꯑꯗꯨꯗ ꯃꯈꯨꯠꯇ ꯌꯥꯟꯕ ꯌꯥꯎ, ꯃꯈꯣꯡꯗ ꯌꯥꯟꯕ ꯌꯥꯎ ꯇꯧꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ "ꯂꯦꯝꯕꯤꯇꯣꯟ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯃꯊꯣꯡ ꯍꯣꯛꯇꯕ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦꯍꯦ"꯫ "ꯏꯃꯥ, ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩ ꯇꯧꯗꯣꯏꯅꯣ? ꯅꯆꯥꯅ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯐꯥꯒꯗꯕꯒꯤ ꯇꯧꯔꯝꯕꯗꯒꯤꯅꯦ ꯑꯩꯅ ꯊꯥꯡꯅ ꯌꯥꯜꯂꯝꯂꯤꯕꯅꯤ"꯫ "ꯍꯥꯏ, ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯌꯥꯜꯂꯨꯔꯤꯕ? ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯣ? ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯔꯕꯅꯤ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯂꯦꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ ꯅꯃꯥ ꯅꯆꯥꯅ ꯃꯄꯥꯟꯗ ꯁꯥꯔꯤꯕꯗꯨꯕꯣ? ꯍꯣ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯅꯅꯦ ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯌꯥꯜꯂꯝꯃꯤ, ꯑꯗꯨꯒꯤ ꯉꯥꯡꯂꯝꯂꯤꯕꯅꯤ"꯫ "ꯍꯩ, ꯂꯦꯝꯕꯤꯇꯣꯟ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯌꯥꯜꯂꯨꯔꯤꯕꯕꯣ"꯫ "ꯕꯥꯕꯥ, ꯃꯣꯏꯅ ꯅꯨꯄꯤ ꯑꯃ ꯐꯥꯔꯒ ꯄꯨꯔꯝꯃꯤ, ꯑꯩꯅ ꯅꯨꯄꯤꯗꯣ ꯐꯖꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯊꯥꯡꯅ ꯌꯥꯟꯕꯅꯤ"꯫ "ꯍꯩ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯁꯥꯅꯄꯣꯠ ꯈꯨꯝꯅ ꯈꯟꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤꯅꯦ ꯊꯥꯡꯅ ꯌꯥꯟꯕꯗ ꯅꯠꯇꯦ, ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡꯅ ꯍꯦꯛꯇ ꯊꯤꯜꯂꯨ"꯫ ꯁꯈꯤ ꯃꯄꯨꯔꯣꯏꯕꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯗꯨꯅ "ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ? ꯑꯉꯥꯡ ꯑꯁꯤꯗ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯣ? ꯏꯆꯥꯁꯤꯕꯨ ꯅꯨꯄꯤꯅꯦ ꯀꯥꯎꯔꯕꯣ? ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯂꯦꯝꯕꯤꯇꯣꯟ, ꯅꯪꯁꯨ ꯍꯌꯦꯡꯗꯒꯤ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯩꯖꯤꯟꯒꯗꯕꯅꯤ"꯫ "ꯍꯩ, ꯃꯃꯥ, ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯁꯅꯨ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯍꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ꯫ ꯃꯣꯏ ꯃꯄꯥ, ꯁꯨꯝ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯂꯗꯕꯅꯤ"꯫ "ꯇꯣꯂꯦꯟ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯃꯥꯡꯉꯤ ꯍꯥꯏꯕ꯭ꯔꯣ? ꯂꯦꯝꯕꯤꯇꯣꯟ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯆꯥ ꯋꯥꯔꯝꯕꯅꯤ"꯫ "ꯍꯣꯏ ꯕꯥꯕꯥ"꯫ ꯂꯦꯝꯕꯤꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯂꯦꯟꯒ ꯁꯈꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯈꯤꯅ "ꯃꯣꯏ ꯃꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯊꯤꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯁꯤꯗ"꯫ "ꯃꯃꯥ, ꯏꯆꯥ ꯑꯅꯤꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨꯗ"꯫ "ꯃꯣꯏ ꯃꯄꯥꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯁꯤꯗꯒꯤ ꯈꯔ ꯂꯤꯁꯤꯟꯈ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯤ"꯫ "ꯍꯩ, ꯃꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯂꯤꯕ ꯑꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯉꯣꯟꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜꯒ ꯂꯧꯊꯣꯛꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ"꯫ "ꯀꯔꯤꯅꯣꯗ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯅ ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯀꯗꯧꯔꯤꯒꯦ"꯫ ꯁꯈꯤꯒ ꯇꯣꯂꯦꯟꯒꯗꯨ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯆꯦ, ꯀꯩ ꯏꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯗꯨꯕꯣ"꯫ "ꯀꯥꯡꯁꯣꯏꯅꯤ꯫ ꯅꯪꯁꯨ ꯆꯥꯛꯁꯦ ꯈꯔ ꯊꯣꯡꯕꯗꯤ ꯌꯥꯔꯤꯅꯤ, ꯑꯩꯅ ꯊꯣꯡꯕ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩ, ꯍꯌꯦꯡ ꯑꯩꯒ ꯂꯩꯇ꯭ꯔꯗꯤꯅꯦ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ"꯫ "ꯏꯆꯦꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯏꯆꯦꯅ ꯊꯣꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ? ꯏꯆꯦꯅꯗꯤ ꯈꯪꯂꯝꯃꯔꯣꯏ, ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯄꯣꯠꯅꯤ"꯫ "ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤꯗ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯩꯁꯨꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ? ꯏꯆꯦ, ꯑꯩꯅ ꯇꯝꯁꯤꯜꯂꯤꯕ ꯃꯍꯩ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯍꯩꯅꯤ, ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯀꯥꯟꯅꯔꯛꯇꯣꯏꯅꯤ ꯏꯆꯦ"꯫ "ꯑꯗꯣ ꯏꯆꯦꯒꯤ ꯃꯍꯩꯗꯨꯕꯨ ꯀꯩꯗꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯂꯧꯕꯨꯛꯇ ꯂꯧ ꯎꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯪꯅ ꯂꯧꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯤꯕꯗꯣ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯊꯥꯕꯒꯤꯅꯤ ꯈꯪꯉꯕ"꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯆꯤꯟꯅ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯂꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯪꯅꯔꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯣꯂꯦꯟꯒ ꯁꯈꯤꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯇꯣꯛꯏ꯫ "ꯍꯩ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯁꯝꯗꯣ ꯐꯣꯏꯅꯒꯅꯨꯅꯦꯍꯦ, ꯊꯥꯗꯣꯛꯅꯧꯅꯦꯍꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒ ꯁꯈꯤꯒꯅ ꯃꯆꯥ ꯑꯅꯤꯕꯨ ꯈꯥꯝꯇꯣꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯥꯝꯇꯣꯛꯄ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯅꯕꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯗꯨꯅ
Kari maramgino nakoi ani na sam phoinaribudubo ipada hai. Lembi kapli tauduna. Baba, aidi atombi da chakse masu khara thongba yai haina hairubani. Aduda mana taurisina phai haiduna. Aina tauribase kemta kanaba nate aina mana hairini paba. Tolen Lembiton da yengduna. Lembiton, nang nasida kari hairuge. Baba, ichen hana khanaba horaini. Aina kaida horiba. Nang hana horokpa natro. Iche so aingonda samphoiba hana horokpa natro. Machil manau anido amo khana khalakle. Sakina, yare he to taningdre. Ngakta unaba yadaba sibo karino. Pakhata khanaba sibo. Ngasidine, ipana koi anida wa khara hagi. Ipana hagadawriba wa ase yamna munna ta. Nakoi anima. Amana su hende, amana su tade. Chap mane. Miyoibana hingbada changdaba yade hariba. Miyoiba marakta apa phata, mi phataba, mi makhal ani thoknale. Phataba sing adubu maithiba pinanaba khulai suna tamba asibu yamna mathau tai. Dunane. Nakoi anina hairiba mahai sing ado. Loinamak phai. Phataba amata laite. Loinamak mathau tai. Aduna. Amana amadagi heli. Hende haiduna ngasidagidine. Nachina nau khanaba yade. Lembiga Lembiton gado. Mapana gyan tananaba hairabasu mathamoidadi. Magi mahina heli haina khalame. Tolen hoiga yumthangnabada wayamna petpi kaboklei kaubi hanubi ma leirame. Kaboklei gini haibada kanasu leiramde. Kaboklei matomta leirame. Kaboklei masayamna nanjay. Isausu yamna langlame. Kaboklei na thaknanabani haiduna sangom lauduna thaname. Lembiton gi haudong angobi laktuna kaboklei gi sangom madu loina thaktoklame. Madu ubada kaboklei sawbana mai haurame. Kaboklei na asumna hairame. Magi Lembiton haiba awa thabila abada phanek sesenba manbi asigi haudong asina eigi lon baloiduna thamjaba sangom ase amuk loina thaktok pikreba. Khangani khulakpada wakatlaga magi haudong ase chairak pihangi khangani. Kaboklei do yamna sauna khulakpagi manakta laklame. Khulakpado irujaduna leirame. Khulakpagi nupina kaboklei lakpado ubada khulakpagi manakta laktuna sumna hairame. Nupa ine kaboklei lahawi. Khulakpado pakhalap tawi. Ha. Ine kaboklei lahawi haiba. Nupi ai leite haiko. Ase hairaga khulakpado pukrida chongthaki. Kaboklei su makoina leiriba aduda laklame. Kaboklei khulakpida onsinduna. Khulakpadi kadai laikre. Ine kaboklei khulakpadi thaba ama chathokre. Aibu hojikta sida leiramba uida yam thuna thabak chatlida. Inegi mitta panguda boirangani. Madi masaidagi thabak chakhrabani. Kari. Aigi mitta panguda uba oirangani haiba. Khulakpi aise ahal oijarabasu. Mit nadi nahana khoidagi aine hena singdiba jani. Nangi nupa khulakpana lotlibado kanaroi yam thuna thoro hai. Khulakpasu yararoi khangladuna ising manungdagi phawgalai madu ubada kabokleina. Hai khulakpa, nangdi ising manung aduda kari tawriba. Khulakpa noksinaduna hairei. Ngapum pharambani ni kaboklei. Ising manung asida luptuna ngapum pharibani ne. Nang isingdagi kakhalo. Wari sasi. Khulakpado yamna tanna ising manung adudagi kakhalai. Ine kaboklei. Hadangna mukanana kari muktoramage. Aikhoigi yumthangnabada. Nupara nupira khangdaba ama leidana. Magi haudong ama loi. Mamingna angaubi kawi. Ngasai ase. Aina thaknanaba sangom londuna thanaman. Aduga angaubido changlaklaga. Loina thaktokribani. Adugine wakatke haiduna laklibani. Ine kaboklei. Adugi oirabadi. Haudong mapu aduda haudongdu phazilodana hayudana. Madugi nupi machado nupadongna tawi. Nupagasu phuba mali. Aduda nangonda hekta wakatlage haiduna ai laklibani. Ine kaboklei. Haudongdo ai kaidaujo habano. Magi haudong angaubido pharagane kaisum sangda thamudo. Kainoda ine kabokleina haidubo. Madudi yaroida. Karigi yaroidoribano. Mi phabadi yaraga haudong phabadi kaidobagi yaroi. Haudongdo hek phadabada. Aidine iningthauki manakta chatuna. Nangi maramda loina wakatgadoribani. Lakpado ningthaudo wakatkani haina hairakpa aduda masado pakhatlame. Phare ine kaboklei. Horendo ai mi khara thaduna haudong ada hekta phahalurage. Haudong phage haiba aduda kaboklei so harau chatkherame. Khulakpade matha sabana loire. Kari nungi khulakpa oijaruban. Migi haudong dubu matau karamna pharudoino.
ꯅꯨꯄꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯗ ꯅꯨꯄꯥ ꯍꯧꯗꯣꯡ ꯐꯥꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦ ꯀꯕꯣꯛꯂꯩꯗ ꯍꯥꯏꯔꯕꯅꯤꯅ ꯃꯤ ꯊꯥꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯐꯥꯍꯜꯂꯨꯔꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯃꯤ ꯊꯥꯗꯨꯅ ꯐꯥꯍꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯨꯂꯥꯛꯄꯅ ꯍꯧꯗꯣꯡ ꯑꯗꯨ ꯐꯥꯅꯅꯕ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯈꯔ ꯊꯥꯔꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯇꯣꯟ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯝꯃꯤ ꯁꯈꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯔ ꯉꯛꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯅ ꯊꯥꯔꯛꯄꯅꯤ ꯈꯨꯂꯥꯛꯄꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯑꯉꯧꯕꯤꯕꯨ ꯐꯥꯕ ꯂꯥꯛꯄꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯗꯣꯡ ꯑꯉꯧꯕꯤꯗꯨꯕꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯍꯧꯗꯣꯡ ꯐꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯏꯅꯦ ꯁꯈꯤꯒꯤ ꯁꯪꯒꯣꯝꯗꯣ ꯊꯛꯇꯣꯛꯂꯝꯕꯒꯤ ꯏꯅꯦ ꯁꯈꯤꯅ ꯅꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯐꯥꯅꯅꯕ ꯋꯥꯀꯠꯂꯝꯕꯗꯒꯤ ꯅꯣꯏꯒꯤ ꯍꯧꯗꯣꯡ ꯑꯗꯣ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯧꯗꯣꯡ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤꯇꯣꯟꯗꯤ ꯃꯈꯨꯠꯇ ꯂꯤꯆꯩ ꯐꯖꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤꯇꯣꯟ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯏꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯦꯕ ꯅꯨꯄꯥ ꯑꯃꯅ ꯁꯛ ꯀꯦꯡꯂꯞ ꯇꯧꯅ ꯃꯁꯛꯇꯤ ꯌꯥꯏꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯍꯧꯗꯣꯡ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯀꯅꯥꯅ ꯑꯩꯒꯤ ꯍꯧꯗꯣꯡ ꯐꯥꯎ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯇꯥꯟꯅꯗꯨꯅ ꯀꯜꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝꯕꯤꯇꯣꯟꯅ ꯂꯤꯆꯩ ꯀꯟꯕ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯦꯜꯂꯕꯁꯨ ꯇꯥꯟꯅꯗꯨꯅ ꯐꯨꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩꯅ ꯉꯔꯥꯡ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯕꯗꯨꯅꯤꯅꯦ ꯀꯔꯤ ꯅꯨꯡꯒꯤ ꯑꯩꯕꯨ ꯍꯧꯗꯣꯡ ꯐꯥꯕ ꯂꯥꯛꯆꯔꯨꯕꯅꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯈꯨꯂꯥꯛꯄꯒꯤ ꯌꯥꯊꯪꯅ ꯂꯥꯛꯆꯕꯅꯤ ꯍꯦ ꯅꯁꯛꯁꯤꯡꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯡ ꯇꯦꯛꯄ ꯃꯈꯨꯠ ꯇꯦꯛꯄ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯕꯣꯛꯂꯩꯁꯨ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯁꯤꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯕꯇ ꯅꯠꯇꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤꯗꯅ ꯃꯁꯦ ꯃꯤꯍꯨꯜ ꯀꯩꯅꯣꯝ ꯇꯧꯏ ꯑꯩ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯐꯔꯅꯤ ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯈꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯗꯣ ꯈꯨꯂꯥꯛꯄꯒꯤ ꯃꯤꯁꯤꯡꯅꯤꯅꯦ ꯈꯨꯂꯥꯛꯄ ꯈꯪꯈ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯀꯩꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩ ꯇꯧꯒꯦ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯏꯃꯨꯡꯗ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯦꯝꯕꯤꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯈꯤ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯄꯁꯦ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯗ ꯅꯣꯡꯃ ꯀꯕꯣꯛꯂꯩꯗꯨ ꯃꯊꯟꯇ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯎꯕꯗ ꯉꯥ ꯌꯣꯜꯂꯤꯕꯤꯁꯤꯡ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯥꯎꯔꯕꯅꯤ ꯃꯥꯒꯤ ꯉꯥ ꯌꯣꯟꯐꯝꯗ ꯆꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯝꯃꯤ ꯀꯕꯣꯛꯂꯩꯗꯨ ꯉꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯁꯤꯒꯤ ꯄꯣꯔꯣꯝꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯏꯅꯦꯅ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯨꯄꯥ 5 ꯈꯛꯇ ꯄꯤꯕꯤꯔꯝꯃꯨ ꯃꯤꯉꯣꯟꯗꯗꯤ 7 ꯌꯣꯟꯕꯅꯤ ꯀꯔꯤ ꯄꯣꯔꯣꯝ ꯃꯆꯥꯁꯤꯗ ꯂꯨꯄꯥ 5 ꯍꯥꯏꯕ ꯅꯣꯏꯁꯨ ꯑꯍꯟꯅꯦꯅ ꯍꯥꯏꯕ ꯌꯥꯔꯅꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯨꯅꯦ ꯂꯨꯄꯥ 2 ꯄꯤꯔꯒꯦ ꯄꯣꯔꯣꯝ ꯑꯁꯦ ꯂꯧꯔꯒꯦꯀꯣ ꯅꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯥꯡꯉꯤ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕꯗ ꯂꯨꯄꯥ 5 ꯆꯤꯡꯂꯒꯅꯤ ꯂꯧꯔꯛꯏꯁꯦ ꯅꯪꯒꯤ ꯂꯧꯕ ꯂꯧꯗꯕ ꯑꯩ ꯈꯪꯗꯦ ꯂꯨꯄꯥ 2ꯁꯦ ꯄꯤꯔꯛꯑꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 2 ꯑꯗꯨ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯄꯨꯅꯅꯕ ꯇꯧꯔꯝꯃꯤ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯁꯨ ꯉꯥꯗꯨ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯜꯂꯤ ꯍꯩ ꯉꯥꯗꯨ ꯊꯥꯗꯣꯛꯅꯤꯍꯦ ꯀꯔꯤꯒꯤꯅꯣ ꯉꯥꯗꯨ ꯌꯥꯜꯂꯤꯗꯨꯕꯣ ꯏꯅꯦꯅ ꯑꯗꯩꯗ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯂꯨꯄꯥ 5 ꯄꯤꯔꯝꯗ꯭ꯔꯤꯉꯩꯅꯦ ꯉꯥꯁꯤ ꯄꯨꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯑꯩꯁꯦ ꯀꯕꯣꯛꯂꯩꯅꯤꯅꯦ ꯀꯕꯣꯛꯂꯩ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯒ ꯀꯕꯣꯛꯂꯩꯒ ꯉꯥ ꯃꯨꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯁꯨ ꯂꯥꯛꯂꯝꯃꯤ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯕꯣꯛꯂꯩ ꯂꯦꯝꯕꯤꯇꯣꯟ ꯎꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯀꯤꯕꯁꯤ ꯂꯦꯝꯕꯤꯇꯣꯟ ꯈꯛꯇꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ ꯀꯕꯣꯛꯂꯩꯁꯨ ꯃꯇꯝ ꯑꯃꯒꯤ ꯑꯐꯥꯎꯕꯤꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯤ ꯑꯔꯥꯟꯕ ꯌꯥꯗꯦ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯦꯝꯃ ꯑꯍꯜ ꯑꯁꯤꯅ ꯑꯩꯒꯤ ꯄꯣꯔꯣꯝ ꯂꯨꯄꯥ 5 ꯄꯤꯕ ꯑꯁꯤꯕꯨ ꯂꯨꯄꯥ 2ꯗ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯄꯣꯔꯣꯝ ꯑꯁꯦ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕꯗ ꯂꯨꯄꯥ 4ꯗ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯁꯦꯟꯗꯣꯡ ꯍꯥꯏꯕꯕꯨ ꯂꯨꯄꯥ 1 ꯈꯛꯇꯅꯤ ꯂꯦꯝꯕꯤꯇꯣꯟ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯕꯣ ꯑꯁꯨꯛ ꯆꯥꯎꯕ ꯄꯣꯔꯣꯡ ꯑꯁꯤꯕꯨ ꯂꯨꯄꯥ 2 ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯉꯥꯁꯦ ꯏꯕꯣꯛꯅ ꯌꯣꯟꯕ ꯑꯣꯏꯔꯝꯃꯗꯤ ꯏꯕꯣꯛ ꯌꯥꯒꯗ꯭ꯔꯣ ꯁꯦꯜ ꯊꯨꯝ ꯄꯥꯏꯗꯕꯁꯨ ꯅꯠꯇꯦ ꯅꯆꯥꯅꯁꯨ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯕ ꯌꯥꯔꯤꯕꯅꯤ ꯏꯕꯣꯛꯀꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯒꯗ꯭ꯔꯣ ꯏꯕꯣꯛꯁꯦ ꯉꯁꯤ ꯁꯦꯜ ꯌꯥꯝ ꯄꯨꯔꯛꯇ꯭ꯔꯕ ꯑꯗꯨꯅꯅꯤ ꯑꯋꯥꯠꯄ ꯁꯦꯜ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯍꯥꯞꯄꯒꯦ ꯐꯔꯦ ꯏꯕꯣꯛꯅ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯍꯌꯦꯡ ꯍꯥꯞꯄꯒꯦ ꯍꯥꯏꯔꯕꯅꯤꯅ ꯉꯥꯁꯦ ꯄꯨꯈ꯭ꯔꯣ ꯑꯗꯣ ꯏꯕꯣ ꯑꯋꯥꯠꯄ ꯁꯦꯜ ꯑꯗꯣ ꯄꯤꯔꯝꯗ꯭ꯔꯕꯗꯤ
ꯑꯕꯣ ꯑꯩꯒꯤ ꯃꯤꯍꯨꯜꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯏꯕꯣꯛ ꯂꯣꯏꯅ ꯈꯪꯉꯤ ꯏꯕꯣꯛ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯕꯣꯛ ꯂꯩꯁꯨ ꯉꯥꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁꯤꯔꯝꯅꯤꯗ ꯑꯩꯕꯨ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯤꯗꯤ ꯃꯤ ꯂꯥꯏꯈꯤꯗꯦ ꯃꯁꯤ ꯀꯩꯅꯣꯝꯃ ꯇꯧꯒꯗꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯨ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯔꯤꯃꯠꯇ ꯍꯩꯔꯝꯗꯦ ꯃꯆꯥꯒꯤ ꯈꯟꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯤꯡꯊꯧꯒ ꯃꯟꯇ꯭ꯔꯤꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯁꯦ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯐꯅ ꯇꯝꯂꯕꯁꯨ ꯍꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯄꯥꯛ ꯑꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯅꯥꯏ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯠꯆꯒꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯍꯩꯕꯤ ꯂꯦꯝꯕꯤꯇꯣꯟ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩ ꯂꯦꯝꯕꯤꯇꯣꯟꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯂꯨꯍꯣꯡꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯋꯥꯔꯤꯕ ꯑꯗꯣ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏꯅ ꯈꯟꯖꯩꯗꯣ ꯏꯅꯤꯡꯊꯧ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯍꯩꯕꯤ ꯃꯟꯇ꯭ꯔꯤ ꯍꯌꯦꯡꯃꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯅꯅꯕ ꯍꯦꯛꯇ ꯍꯥꯏꯔꯨꯔꯁꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯆꯠꯅꯅꯕ ꯅꯅꯥꯏ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤꯗꯃꯛ ꯂꯦꯝꯕꯤꯇꯣꯟꯕꯨ ꯍꯩꯅꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯁꯤꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯐꯔꯦ ꯏꯆꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯍꯌꯦꯡꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯏꯁꯥ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯍꯥꯏꯅꯔꯨꯔꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯔꯥꯖꯀꯨꯃꯥꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯃꯅꯥꯏ ꯃꯁꯛ ꯈꯔ ꯂꯣꯏꯅꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯣꯂꯦꯟꯒ ꯁꯈꯤꯒꯗꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯇꯣꯂꯦꯟꯒ ꯁꯈꯤꯒꯗꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯃꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯇꯣꯂꯦꯟꯅ ꯏꯅꯤꯡꯊꯧ ꯉꯁꯤ ꯊꯥꯖꯗꯅ ꯅꯅꯥꯏ ꯇꯣꯂꯕꯒꯤ ꯌꯨꯝꯗ ꯏꯅꯤꯡꯊꯧ ꯂꯦꯡꯕꯤꯔꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯇꯣꯂꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯗꯥꯁꯨ ꯂꯩꯖꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯒ ꯌꯦꯡꯅꯕꯗ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯇꯣꯂꯦꯟꯒ ꯁꯈꯤꯒꯅꯁꯨ ꯌꯥꯔꯝꯃꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ ꯍꯧꯖꯤꯛꯇꯤ ꯄꯪꯆꯠ ꯆꯠꯄ ꯄꯪꯀꯣꯏ ꯀꯣꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯉꯁꯥꯏꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯑꯩꯈꯣꯏꯗ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤꯗꯃꯛ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤꯗꯣ ꯅꯄꯥꯅꯁꯨ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯌꯥꯊꯣꯛꯈ꯭ꯔꯦ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤꯗꯃꯛ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯦꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯁꯨ ꯌꯥꯔꯦ ꯅꯆꯥꯅ ꯄꯥꯝꯕꯗꯨꯃꯛ ꯊꯣꯛꯂꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯅꯕ ꯅꯪꯒꯤ ꯄꯥꯕꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯃꯗꯤ ꯂꯦꯝꯕꯤꯇꯣꯟꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯥꯗꯧꯅ ꯇꯧꯔꯁꯨ ꯂꯦꯝꯕꯤꯇꯣꯟꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯜꯂꯛꯆꯩꯗꯀꯣ ꯃꯤꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯔꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯗꯧꯔꯦ ꯈꯔ ꯂꯩꯔꯗꯤꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈ꯭ꯔꯅꯤ ꯅꯨꯄꯥꯗꯧꯅ ꯇꯧꯔꯕꯁꯨ ꯂꯦꯝꯕꯤꯇꯣꯟꯁꯦ ꯃꯁꯛꯇꯤ ꯐꯖꯕꯅꯤ ꯐꯖꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯆꯝꯅ ꯐꯖꯩ ꯑꯇꯩ ꯂꯩꯁꯥꯕꯤꯈꯩ ꯑꯁꯤꯗꯤꯅꯦ ꯀꯦꯃꯟꯗꯅ ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯂꯦꯝꯕꯤꯇꯣꯟꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯂꯨꯍꯣꯡꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯧ ꯌꯥꯝꯅ ꯆꯥꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯤꯗꯃꯛ ꯂꯦꯝꯕꯤꯕꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯝꯃꯤ ꯇꯣꯂꯦꯟꯅ ꯍꯔꯥꯎꯅ ꯌꯥꯊꯣꯛꯂꯝꯃꯤ ꯂꯦꯝꯕꯤꯒ ꯊꯧꯕꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯇꯣꯂꯦꯟꯒ ꯁꯈꯤꯒꯗꯨ ꯃꯆꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯇꯣꯂꯦꯟꯅ ꯃꯃꯥ ꯏꯆꯥ ꯑꯅꯤ ꯂꯩꯇꯕꯁꯤ ꯌꯨꯝꯁꯦ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ ꯌꯨꯝꯁꯦ ꯊꯥꯡꯂꯒ ꯄꯨꯈꯤꯒꯗꯕ ꯃꯥꯜꯂꯤ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯑꯅꯤ ꯂꯩꯔꯤꯉꯩꯗꯗꯤ ꯋꯥꯈꯜꯁꯦ ꯁꯣꯟꯊꯗꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯟꯊꯩ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯦꯛ ꯈꯠꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯃꯃꯝꯗ ꯇꯤꯟꯈ꯭ꯔꯦꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯈꯤꯗꯣ ꯃꯄꯤ ꯇꯥꯔꯛꯏ ꯍꯩ ꯃꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ ꯅꯪꯕꯨ ꯏꯆꯥꯕꯨ ꯎꯅꯤꯡꯂꯕ ꯃꯇꯝꯗ
ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯄꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ, ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤꯌꯦ꯫ ꯀꯔꯤꯒꯤ ꯊꯤꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯂꯦꯝꯕꯤꯇꯣꯟꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯕꯒ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯥꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯟ ꯍꯩꯇꯕ ꯑꯗꯨꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯖꯩꯗꯣ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯇꯥꯖꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯣ ꯂꯥꯟ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯅꯅꯥꯏꯅ ꯇꯥꯖꯩ꯫ ꯃꯟꯇ꯭ꯔꯤ, ꯅꯨꯄꯤꯅ ꯂꯥꯟ ꯍꯩꯇꯅ ꯀꯌꯥꯝꯕꯨ ꯍꯩꯗꯣꯏꯅꯣ? ꯁꯦꯅꯥꯄꯇꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯅ ꯇꯝꯈꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯊꯥꯖꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯈꯥꯕꯅ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯗꯤ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ, ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕꯗꯤ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤꯇꯣꯟꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ, ꯃꯍꯥꯔꯥꯅꯤ, ꯅꯤꯡꯊꯧ ꯈꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯂꯦ꯫ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯐꯧ ꯂꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯂꯧ ꯀꯌా ꯑꯃꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯈꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯕ? ꯍꯧꯖꯤꯛꯃꯛ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯎ꯫ ꯕꯤꯇꯣꯟ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀ ꯂꯥꯟꯊꯦꯡꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯦꯝꯕꯤꯇꯣꯟꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯈꯥꯕꯗꯨ ꯂꯦꯝꯕꯤꯇꯣꯟꯗ ꯆꯪꯖꯔꯛꯂꯦ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯅꯤꯡꯊꯧ ꯈꯥꯕꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ, ꯃꯍꯥꯔꯥꯅꯤ, ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯂꯕꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ, ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯆꯦ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ, ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯏꯆꯦ, ꯑꯩ ꯏꯆꯦꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯦꯒꯤ ꯃꯍꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ ꯑꯩ ꯂꯥꯜꯂꯤ꯫ ꯏꯆꯦ, ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯍꯩꯗꯤ ꯏꯆꯦꯒꯤ ꯃꯍꯩ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯏꯆꯦ, ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯂꯕꯁꯨ ꯆꯥꯅꯅꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯏꯆꯦꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯦꯝꯕꯤꯇꯣꯟ, ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ? ꯏꯆꯦꯁꯨ ꯂꯥꯜꯂꯤ꯫ ꯅꯪꯒꯤ ꯃꯍꯩ ꯑꯗꯨꯁꯨ ꯑꯊꯣꯏꯕꯅꯤ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯏꯆꯦꯅ ꯉꯝꯂꯤꯕ ꯃꯈꯩ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫